Loyalam E-PAO tabi bakudima po hitram susmitana namitangi po pizari aham da pantabi headline. Manipurgi isu national level da loshina bahona bachangi red land da leriba Manipur Rasbari tugai ki ba condemn tawi haina NBD na phangdorakli. Angang sing da toina nagan ba laina worm infection na makhoi masa mau da sohali haina Dr. Hemanta Kumar na phangdokrai. IDP Singgi Chakthung DVD Touragani Haiba Taramna OE haina enna bana phangdorakli. Manipurgi isu national level la loshina ba hona bachangi red land da leriba Manipur Rasbari tugai ki ba condemn tawi haina NVD na phangdorakli. BJP asi regional party amanate national party ama oibana Manipur gi leriba isu khudimak national level da loshina ba hona ba mathoktai amaromda Shillong gi red land da leriba Manipur gi Rasbari thugai ki bagi thodok adu akan mamong da condemn tawi haina Manipur popular government ama lingnaba Delhi central leader singda unaduna wari sanaruraba matung asi Imphal da halakiba former chief minister N Virena Imphal airport permission ga unaba ama da phangdokrai mahak na Mehatta na haikibada Handak Delhi da central leader singa unakiba aduda BJP MLA Singgi delegation aduna Kanglup ki irang namaram oiraga lanjilak tuna tongan ba relief camp talariba IDP Singgi isu national highway hangdokna ba amasung popular government aman lingnaba yauna tongan ba isu kaya pukhatuna taksilamki Manipur da tangdulai taba amasung santi laknabagi isu asina ahanba miyeng thamduna central leader singa wari khanaki Mehatta na central leader singna kadi ferap lorakadage habidudi state representative singa khanaraba matungda lepkadabani delegation adugi Delhi khongchat asi maru oina Manipur da matam sangna leiraklaba wathok sing asing loshinduna athubada political change ama lahana bahonabani Manipur asi India ki part amani aduna leriba isu khudimak national level da wari sanaduna loshina ba hona bachangi Manipur miyam na pamleba amasung BJP gi MLA sing na pamleba sing adu central leader singa unakiba aduda mayek sing na thalumki mamangda sarkar dissolve tawduna PR thamgadabani aduga housingna amuk PR dissolve tawgadabani haina panglaw lawgadaba party adu BJP nate state asigi law and order gi phibam adu yenglaga PR longthokadabani majority leire haiduna pangtok tawba yabasu nate majority leirabasu PR adum thami Manipur da PR lengak laikhiba asi tarani thoirak sure miyam gi punsi amasung lanthum ngak shen ba habisina khwaidigi hena maru oi center gi maikedi hojigoriba law and order gi phibam asi ningtina observe tawraba matungda lawphom tokpa warep sing adu lawrakadabani haiki amaromda Manipur gi itihas ka sagonariba Shillong gi red land leriba Manipur Rasbari thugai kibagi thodok adu busu former chief minister asina yamna kana condemn tawki Rasbari asi Manipur gi history amasung identity represent tawribani asigumba itihasik oraba mafam amabu thugai kiba haibisi yamna thamoi shok puna nungaite Shillong gi Rasbari gi lam asi aikhoi gi mingda leramde English ngani tara mahakna chief minister hek oirapaga hariba mafam asi kanaba hona kibaga lonena chahi adugi June 18 da ZAD da JE duna mafam asi chahi kuntragi list lauduna crore taramari changna hanagi structure asi soktana akai atoi thoktana ba semjinba amasung nauna guest house ama sanaba process loshlamki adubu matau karamna asigumba heritage site ama thugai khibano habisi angapopoi thodog asigi matangda chapchaba inquiry tawduna general singi mathakta action launaba mahaki maikedi chapchan action logani haiki Angang sing da toina naganba laina worm infection na makhoi masamo da sohali haina Dr. Hemanta Kumar na phangdokrai Child Health Division National Health Mission Manipur amasung Directorate of Health Services Government of Manipur na sindurangasi Lamphel Heritage Hall da state level launching of National Deworming Day second round lisingani kunmanga gi thoram pangthokrai thoram adu kumari lenena Manipur Sarkar gi Health Services ki Director Dr. Hemanta na haikibada thoram asi Health Directorate khaktana pangthokpagi mahutta Department ahum habadi Education Social Welfare amasung Health Directorate kapuna khusamnaduna pangthokpani Health awareness ki wakhalon asi lamdam asigi mipum ayamada leire haina loba yarabasu matamatam gi hongloliba lifestyle gi matung ina makhal makha kaya gi laina tina kaya amasu thoklali angang singda toina naganba laina worm infection asina angang singi masa mahu da shogali state level launching of National Deworming Day lisingani kunmanga gi ahanba round da angang lak nipan target tawada chada marfudara humdoi yoba ngamduna yamna chawna mai pakpa masu oikhi handaki ani suba round asida angang lak mapan target thamli
Pangthokliba campaign asi lamdam asida leriba mama bapa oibasingna makhoigi pigliba angangsingbu karamna hariba lena tina asidagi ngakthokani habadu mamut tana khanghanbani. India da amadi lamdam asida leriba angangsing asi amat khaktana asigumba deworming gi hidak asi matam chana thadoktuna makhoibu masamawu fana tinjang kaijangdana thamba habasi pangthokliba thoram asigi mapungoiba thoramni haiki. IDP Singgi Chakthung DBT Touragani Haiba Taramna OE Haina Ennabana Fongdorakli. Government na internally displaced persons Singgi Nomagi Oina, Chana Thaknaba Miyoi Amamamda, Lupa Chama Piribasi, Bank Kutangda Masamasagi, Bank Account da DBT Touraga Piragani Haribasi Taramna OE Hainangasi, Press Club the Pangtokiba Pawi Mipamamada, Kanglup ki Irang Namaram Oiraga, Chuchampuragi Lanjela Kibasingi, Lup Mangagi Apunba Lup Ama Oiriba, Chuchampur Maite United Committee Amasung, Moregi Committee on Protection of More Victim Amasung, Maite Council Moregi Makedi Fondokray. Ngasi pangthokiba pawgi mifam aduda More amasung Chuchampurigi chilakhiba IDP Singgi mahut silaga Chuchampur Maite United Committee ki convener Nabaning Thojamna wafam asi fongdoladuna makhatana haikibada IDP Sing masa masagi account ta hariba senfam sing asi happy batarabadi IDP Sing na makhoigi darkar tarakpa matamda sizinaba ngamlagani hauzik su IDP Sing masa na hotna jaraga hingjari bani masida nungaitribadi lanjenariba singidamak haikru manada yomlaga piriba Chakthung asida DPT Touragani Haiba government ki firep asida IDP natana local gi miyoi kharagi khuji thorang manba mongda athingba apanba piba asini masi tahoningde asigumba thawong asi labak thibani masida natana DBT tawkhrabadi relief camp ki colleague sizinaba yaroi lekagi ising sizinaba yaroi leitaba yawrakpada pot loiba yaroi haiba asigumba su tobiganu relief camp ta leribe sing asi yamna wan hinglebani PR government lakhibadagi relief camp ta leribe sing changba yaraba mafam singna chahi asigi December tha phawada hongjillaga changba yakhiroidaba Chuchampur amasung Moredagi lanjelakpa singna mathang chahi gi March thagi matungda khanagani haiba lei aduna karamba matamdagi makhoigi lanjelakhiba mayum sing aduda hanjingani haiba tambangamdri lengaknasu Chuchampurigi lanjelakpa singi leinaba mamangi lengak matamda saba loiraga sangadana leriba prefabricated housing tha asigi manungda sangabiro karigumba fabricated housing asi sangadaba thoklabadi IDP singna namduna hongjilagani haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Dr. Rita Mehatta Chenna sing Matik Chaba dandi pigedabani haina miyamna wakat mifam chathakrai Ngarang nunthel pong mga rom taba matamda Imphal Police Station gi manung chanba ya school chinga khamleirakta Rims Hospital gi retired senior physiotherapist angom ningol asim ongbi Dr. Rita chahi humputaret mapuroiba muhindrobo yumgi miyoi amata leitaba tanjada sakhangdaba singna mihathina hatoklaga thamlamkhiba thodok adugi mayokta ngasi ya school apunba maira pai bilup amasung ya school gi club nipan gi body ama oiriba United Club of ya school sinduna wakan mifam chatakrai Wakat mifam aduga mari lenna ya school apunba maira pai bilup ki convener asem ongbi ma'am tomina phongdokibada mihar asi akan mamong da condemn tawi nunthel pobop ta miyoi amabu mayunggi imung maktada tamthina hatok lambagi thodok asi thamoi shokna nungaite thodok asi gi matangda sarkar gi maikedegi akan bat miyeng changduna mihar asi da January basing thidoktada maral gi matung ina cherak pigedabani haina phongdokhi United Club of ya school gi BP CH damunana haikibada Nungthil pobop ta asigumba makhalgi tamthiba mihar asi chatharambana mafam adugi miyam sing aki tungjubung phawrei haujiga si yamna wanaba matamni irangna maram oiraga asuk yamna wana ringai marak asida nupi amabu imungda tamthina halamagi thodok asigi matangda government yauna mari lenaba singi maikedegi miyeng changduna January singi phaduna maralgi matik chaba dandi pinaba honabiyu haina phongdokhi PR government na posting pibada firing to rank rokpada penaraktrei Manipur government na tha asigi mapanda thokiba police officer kharagi transfer masung posting ki order da IPS ki kayadar posta junior kangbu amana mensinduna firing to rank tarokpada penaraktrei Manipur police ki posting ki mafam singasi IPS na pugadaba aduga MPS na pugadaba tokhai na lei masigi sumathakta angakpa mawong amada additional SP bu in charge oina amuk puhanba aduga chahi ani fadringeda amukasu SP in charge oina puhanbagi thabak asi nauna pukning thogalakle pau asina makhatana hai senior oiraba IPS MPS mayam amagi service ningtina sizinabagi mohutta CID
Special Branch Crime Branch amadi pangai leba Manipur Police Training College ta chabul namsilaga thamli makhoibu kanadaba oina khali aduga somdana ngarang khaktamak IPS pangkiba kangbu amana additional SP phawa confirm tawdringe SDPO da leriba kangbu amana in charge toina mathang promotion pikhalaktuna angakpa mawong mayam ama thoghalai asigumba thawong sing asi rule gi wangmada tawba khaknatana experience level laitriba mapaniki lakpada ngariba police officer singda pungning thogat padongna tawrakpasi police officer mayam amadi thamoi kainare PR manungna oibanina police personnel sing achan mirai naidana miyeng chalakani amasung makhoibu mafam chabada posting piraga thabak tawhalakani haibigi thajaba punamak manipur gi governor na arembata hale hiramasi gi matangda government asina amuktang khanthabiraga cadre post singda pham mention biba amasung senior sing thabakta sizina binaba appeal tawrakli Dr. Yunam Lokendrogi Yungi Geta Nomai Kapsilam Le. Ngasi ayuk angan bapung manga rom taba matamda Infa Police Station ki manung chana leba Uripok Yambem Laikai da leba Janinski Rita Senior Dermatologist Dr. Yunam Lokendrogi Yungi Geta sakang daba singna nomai round kaya kapsilam le. Tawdog adu kanana karigi damakta chatharam libano haibadu hausu phabugi oina lup amatana claim tawrapa leitri. Amaramda tawdog adu bu yaning daba phongdutuna ngasi Uripok Khuman Them Laikai Kamdebo Leirak Machinda Wakan Mipam Chatakre. Loyanana Kanana Karigi Damakta Asingba Thawong asi Chatharam Lipano Habidu Sengdokna Badabi Tawkre. Kongjanga Dugi Matangda Uripok Apunbalupki member Amasu Ediba Memanbi Haubam na Fondoki Bada Dr. Lokendrogi Yumda Asigumba Aki Tujumba Piram Kitawdok Asi Yaningde Karigumba Pendaba Yaningda Balerabasu Wari Sanaduna Masigi Warushin Amapurak Nabahonasi Mi Kungna Taba Mapamda Asigumba Tawdok Asi Amukhana Tohan Bigano Haiki Amaramda Dr. Lokendrogi Yumda Sakandaba Singna Nomai Kapsilam Kiba Tawdok Aduga Mari Lenana Infa West Commandogi OC CH Gunchandrana Luchingba Team Amana Mapam Aduda Laktuna Hakting Singkray. Sakang dabas singna nomay kapsilam na ba aduda Dr. Asigi Geta nomay maru amapan bagi mapam lay. Nomay kapsilam kiba adu sel gi demand nga mari lenana oramba yay hari. Miyam gi lengak lay tabadagi department kaya corruption tawbagi changwang khalakle haina kemega chanana phangdorakli. Miyam gi lengak lay tabadagi state asida department kaya corruption tawbagi changwang khalakli. Majority oiriba BJP na anoba lengak ama semba ngamdrabanina. Assembly di job tawbuna fare BJP na landam asida lengak pairingai matamda thoganing da bathawdo kaya thoktuna miyam wana khangli haina. Manipur Pradesh Congress Committee gi president Kaisam Megachana phangdokrai. Ngasi BT Road leba Congress Bhavan da pangthopa pawgi mifam amada MPCC gi president Kaisam Megachana hai. Silong gi Manipur Rajbari Ufultana thogai kiba adu Mahut PDA gi officers sing Concerned Minister Chairman Amadi Matam Aduki Chief Minister na Tektak Pumba Pugadamani. Hari Besing asi logi matung ina buktaw gadabani haiki. Puwari ga sago na duna langlaba silong da leba Manipur Rajbari Karimaram gi Thugai Kibano Haibigi Matangda Chaba Paukum Yam da Kangalu. In Kumjali Singani Kolumjagi August Ani Amadi Sahi Adumaki November Kunda Work Order Ani Thoktona Building asi Apun Besenpam Lupa Crore Tara Humdoiga Dasmik Marfudara Taret Rom Sizin Naduna Semgat Sagana Bagi Tabak Tawra Kibani. Bagasi chahi asigi August 3 phawada loshina bahaina pandam thamkibani adobo ona tainabada Manipur Rajbari asi ufultana thugai kibani Rajbari asi destruction taunaba double engine lengana in komjat lisingani kolhamdoida cabinet designation lokhiba labora karimaram gi damak in komjat lisingani kolhamdoida work order pikhraga ngasi ngarang thugari bano thugai bagi order laikhibara haiba wahang hanglali Manipur Rajbari Thugari Basi Manipur gi Puwari Amadi idea of Manipur gi Wakhalon Manghanbani Manipur Miyam gi Asa Amasung Puwari Khanghodana Manghan Kiba Haibasi Mahut Amadi PDA gi Makok Thongbasing Amadi Matamadugi Chief Minister na responsibility logadabani haiki India gi cup syrup ki matangda WHO na warning tawkrai India da seasonary cup syrup singi matangda World Health Organization WHO na Jackson Waro Pikrai Madhya Pradesh ta lokhoba fanabagi hidak thalubadagi sikraba matungda WHO na India da seasonary cup syrup maru aina cold spray refresh phrase TR amasung relief hariba cup syrup sing malem gi lebak pumnamakta seasonadana bakhanganki substandard oiba cup syrup makhal ahum asi National Regulatory Authority natraga National Pharmacovigilance Center na kupna yengsinbagi tangai fadaba lay haina khanganki Madhya Pradesh ta cold rape thalubadagi chahi manga sudriba angang konithoi kidney fail oraga sikibagi tawdok thokraba matungda WHO gi Jackson Warola si pirakhibani Rajasthan da su lokhoba fanabagi hidak thalubadagi angang nauriba angang ahum shikrabani
ꯂꯣꯛ ꯈꯨꯕ ꯐꯅꯕꯒꯤ ꯍꯤꯗꯥꯛꯁꯤꯡꯗ ꯌꯥꯎꯔꯤꯕ ꯃꯆꯜꯁꯤꯡ ꯀꯌꯥ ꯌꯥꯝꯅ ꯐꯔꯕꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯗ꯭ꯔꯒ ꯁ꯭ꯇꯦꯟꯗꯔꯗ ꯀꯟꯇ꯭ꯔꯣꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ WHO ꯄꯤꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯛ ꯈꯨꯕ ꯐꯅꯕꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯗ ꯗꯥꯏꯏꯊꯥꯏꯂꯤꯟ ꯒ꯭ꯂꯥꯏꯀꯣꯜ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯪꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯊꯦꯡꯅꯕꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯞ ꯁꯤꯔꯞꯁꯤꯡ ꯁꯥꯕ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕ ꯈꯨꯗꯛꯇꯒꯤ ꯊꯤꯡꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯀꯣꯜꯇ꯭ꯔꯤꯞ, ꯔꯦꯁꯄꯤꯐ꯭ꯔꯦꯁ TR ꯑꯃꯗꯤ ꯔꯤꯂꯥꯏꯞ ꯍꯥꯏꯔꯤꯕ ꯂꯣꯛ ꯈꯨꯕ ꯐꯅꯕꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯁ꯭ꯔꯤꯁꯥꯟ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ, ꯔꯦꯗ ꯅꯦꯛꯁ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯑꯃꯗꯤ ꯁꯦꯞ ꯐꯥꯔꯃꯥꯅ ꯁꯦꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯈꯜꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯌꯣꯟꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯔꯦꯗ ꯂꯦꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈꯤꯕ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ NVRAꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯉꯥꯡꯁꯤꯡꯗ ꯇꯣꯏꯅ ꯅꯥꯒꯟꯕ ꯂꯩꯅꯥ ꯋꯥꯔꯝ ꯏꯟꯐꯦꯛꯁꯟꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯎꯗ ꯁꯣꯛꯍꯜꯂꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯍꯦꯃꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ IDPꯁꯤꯡꯒꯤ ꯆꯥꯛꯊꯨꯡ DBT ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯇꯔꯥꯝꯅ ꯑꯣꯏ ꯍꯥꯏꯅ NNBꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫